ISTBꯒꯤ Makokthongbasingi Wari Meng Tabiriba Bior Kudimak Kurumjari Luinana Ngashiki Tankak Magi when the Sanduk Sari Thorum Sedum Taramoxi. Maseki Studio da Makokthongbasingi Wari Thorum Masigi guest winner. Yuhenba Thounaojam winner Mr. International Pre-Teen Hariba title si Pangmangam Lava and how is Riba Yuhenba Wari Sanan Bitanza to Lozige, your singing from the Madusia Tozige. Yuhenba, welcome to our show, Makokthongbasingi Wari. Hanu Maktada, ISTV Kutang, the Yang Beriba, viewers sing Amadi Halaman sing, Yuhenba Yahana, Konuna Krumjay, Kaka was a Konun Krumjay. Yuhenba, I just Paminaba, Wari Shaba Hodra. I wanted to just impress with very good looking, smart young we Isagi fitness item. The Wang Chow was who you kept Gamwang. Aigi Haitse, Aigi Katare, Aigi Papanago, Aina Angang Urikanda, Sumna Jahi Mangamu, Tang Surikan Dago, Aise, protein and bizarre, protein Danga Tragasu, Autopa vitamins, deficient or helactator. ID Maitai Amoivigi, Manipu, the Chanaribase, had Angang, say Chagam Chargadi Wang, and Kokanina, Haiva Ado. She's a kitten lale and hanging at Aswana, Chagdung Chaga, the carbohydrates, never hungry. Vitamins of the body deficient or late to never. Some Hobana is a vitamin gel which who know Bizarre and the Wang in his hiding. Or had Gento was a Maruena Shaggy head, Machi, we got the one. What could Muslim book? Hung in Haitare. And the Wang Chow was a Mikudi Moto, genetically, Mutum parents to Kara, the Makagi normal height sinena, and the extraordinary Wang. So I the plus point the money. See innate quality Hagadra, gifted quality Hagadra, Yawa Hora Neva. Ado Haksangi had the Panelin and Bahitare. Sigi fitness kiddy Karikito. Gym Pro. Oh, Gym the Celeste Catare, I Kunumang the labor, Radiant Alpha Fitness, I just hiring Antogi, Makadako, or Jixi Gym Tauri. So, besides, I can also put this. I said he trying to, I said, Taran to the Tramari Henny Musana. Maruena fitness given Sanaria, the bodybuilder, Maru Kamasani Sanavdi. I say, what if a ham, the Yamnuram Hatar, Yamnuram is a 110 kg. Okay. 110 kg. Yamnuram. So I know remember the guy is a Heidi Wabana Karkang Hanamunakuni. I do Hana Kanging by Dare, Katang teenager or Pagi is harder to Kanging Popa. As the guy is a fitness going at gym, the Sana Horror Cuban. Kalimotam meeting Mumatum that you had been a power. Says Pazaba, I do them Pazadekana. I see. Handsome Moiba in Kalaiba. The Palmani guys is Shan Yanning Bravo. Heidi, Tinaga Yang already got Heidi. Mingin the monkey Udevis had a Heidi, no, you can second move by there. Adu Minaga Harakpada, Kantaramega Harakpachida, Yang by the Mingin, the Kantarabane, Yang and Lugi, Shaggy photo, the Zoers who bodies, Nakanamada, Novi photo, Tamaga, Nakanamada, before after. The Yang was the go. It has a chain, some of the Ures, I collect was the easy. Karadi Fazer Malay, the Kali Abishad. The F's got the present your work, my dog. I don't know right there. Sana, okay, fine. See, outcome see later. Dina, Lamin is the education decrementary curriculum. How you say, as a class 10 career, next year is a board exam Tadeva. School term. Heritage Convent. Heritage Convent. Okay, fine. The Gi and Lamin is now. See, winner Mr. International Pre-Teen. Hadina Sigi title say Asamba title di Natre Adana I'm model Sus International High was Sigi event si Kramanto no duga Sigi entry si Kanakana Yawi Yuhenba Kramation Sigi event say Kuala Lumpur Pangtoki Malaysia Gida as the Pangtoki kind beauty page and a money. Sigi beauty page and say all ads the Yawi I have it's a Maritona kind of kids pre-teen teen amadi adult category go. Was the kids kisana angang say 5 years old above the gi below 12 years old like the was the pre-teen categories net 12 above aduga below 16 like the aduga was the teen category 16 above 21 below aduga adult categories net 21 above the gi hona adum amakhaja thaki biare. I only badum yawe aduga height requirements say am palate Hayawe, Adubu, Gata, country represent a win, a pop of Miho Matagi, Dum Lomaki Patavani, any requirement Yawe Haragasupa. So, Mina Sigi
event se that 10 January dagi 14 January bu pangthoki India represent tor ko haji country mo represent to ba haise tor ka duni aduga hojiki thengnaba mutam du dani masi January tha da pangthoki haidana manana information se phange ba ado country ka musro yagi country se 20 plus saruk yagi adu 20 plus saruk busda khoi India gi oina di aine aduga mi ani ma ga chakhi adi sab manaba category there adi Yuhenba gi category sida itom do webra loan webra secondary atom da neba India gi sambasi trial kamai to wi moi kamai entry to wi kamai chan tigi India gi se aham da khona global model India na Pune Maharashtra da pangthokpa event namasida saruk yarani adu saruk yabasida khoi state tagi miyam loi laktone adu state tagi contestant se tharak matam sida nang adu da perform tawraga nang adu dagi qualify or matung da nang sidagi nang India represent tawraga mu hojiki international platform se thakane global model India sigi entry se how did you get information kamaina phangni kadai gi phangni adu karma matam da lakhi moi entry se kamain do procedure ru kamain do asi je aigi oza hata oza guru sir Rakesh Thongmain them na mahang ai je pusan bi adu pusan bi sida ahan bada si je chang matam da mahang ai gi ming nung hai nung age amadi ai gi photo nung je hana online da moi global model India gi page thajan bi thajan bi sida hoi yani kolani changhan bi yani hire kan sida sigi event se yawo phangin na selection procedure se kamain do moise December gi de 20 day 25 fu pangthoki si manung sida khon taw se photo shoot tawre photo shoot close door interview tawre ada ham da ada close door interview taw matang sida mathang swai lak sida last ki grand finale no mi sida lamang uthok to ni hai tare work or dress or traditional or am hekta nangi formal interview sida lag taw don hai tare close door interview ka have sidi marina beauty pageant kumba kari gumba ni khar tang atai kitang ado close door interview si kamai taw no karamba makal gi interview no mon taw si close door interview sida kamaina dress handle tawi amadi nangi confidence yeng done ba mogi sida phamum de mi tara oibe ai manga oibe ai smai phamum ani adu nangi ming nung hanga ani awdagi nangwanda nangwanda hangba ya ba question khara asi question ga nangwanda hanga kan da nangi mark nung se marking ji pi done almain taw hai tar kamai to ki performance de UN bege do adum phasagi ha tar sagi one khalaga de mi kyam lakki ba contestant tarakna di 2025 mukti suba male dum designer de kana mojoi moirang mayum oidone aduga agi formal dress na Delhi dagi MS Hassan na designer am laye coat suit formal tie to ba asina oidone isagi designer sing sina moina sema ido ai isagi creation ai si sere de phajini kai ba adu kana design to ge moina tawroi pura adu isana adu ge agi choice to da work point to ai di hujik se angang oibna ko dress nung gi ofam da fashion industry ju aham boina chang panina yampak adu gi idea di laite ba adu idea du laitabina moi akhang ahi oja ga guru ga tanaraga designer da tana biraga oina moina ai gi sembirak pani chanaga da ba kari no traditional da akhoi gi ojo da set critical sel akhoi gi maitai gi phaijom ma sele adu gi mathakta lengyan ama yale lengyan je shan tor ga maitai ning thau gi type ta ko sida ga thadara ga swan sele ta adum le traditional adum khatang set traditional da traditional sele traditional adu khatang sele aduna India gi ni ko adu Kuala Lumpur da tabu mutam da kari sele Kuala Lumpur ki da hojiki adum India gi sepa da zum sele designer ga contestant ga ani gi relationship to adu kayam ngai gi moina design to du isa da kayam satisfaction phangi kayam comfortable hoy gi mi ne yeng potam da reaction do provide to gi haidi aina khoi pamjagi bje avan ka to ga ai gi traditional ga hai tare traditional set matam sida haidi ai di fitness su khara wang min na ko fitness da dum kuira bani na body kitang phajar hai tare asman tor pa sida traditional set matam je kitang body show tawe body show taw matam sida international platform du da di angang amana maina chel setorok podo aduga body show mai oira podo da reaction je hadi India dang na support taw na tana mo gi Thailand Philippines oigera amai ta mo gi lam khaiduna su laure hai tare phajayo kaina ga laure adu sa harau phaugi aduga dress tu gi oina di ko aduga dress se setum tam da ai gi sarong Rakesh Thongmain them na sepi hi hai tare angang jo oibani na hadi dress nung do kamaina sekani khotani do phajong se paji lui da lui ye ba aduna lubani na hadi backstage to da just moina pi 15 minutes tang ye ba 15 minutes ta set lo haibani na ozam di yaw da yadam na oza to tanara ga set ki designer di pudre ba designer di pudre ba okay fine walk ki phajong se sidi kanan train pin kamai tam ai sir Rakesh Thongmain them na bibirak pani si kamaina kayam yang kuin practice to ge ai gi sir do na tawraga just 1 month sida ise prepare taw gimni prepare taw we ise khalam me ba haidi matam ju kuina phangdra ket work se haigadra hairodra na khan de sida
adubu sarna takpi bade ko sar maktas na traga ju agi da ma da chitrakan na leye ma hana sar je Delhi da chathokpa chathung tawba sida ko da chitrakan la aga takpi bade dai je haida haigi debe am pa na haitra taraga ju aina chatoi do hadi alai ba thabak dinate ba international platform da igi imalebak Manipur amadi India je pukhalaga chopa yade na de khalaga tawgina ta sigi thabak kam country gi mogi contestant thena gi ba matamda laida am challenging oi gi ba Yuhenba gi experience tamon ai gi oina di Philippines je yamna hadi sa challenging oi hata mahak se mi ga tinaba da haibu suna tana ko saksu dum phaja hata phaja ba sida ai je ahmada sakta bodi khalame ba sana phaja ju hadi masagi personality na leho ba taraga di asu hen manga mo atu mai personality ju wangam ba confidence yang wange atu swain khan da ai je hadi sara son thaki adu ai ju honara la ini ai ju ngamna ba honari bani aduna kai helo du na mongon da gi na khalaga taw ni si yeng na ba jury sing leram gani adu moi jury sing moi gi reaction aduga crowd lai duri dina karimo tamda crowd sing gi reaction adu moina kramana appreciation tawba kamane applause tawba kramana tawba habdi round sing du mathang thulaka duri ni kramana tawi ai je ham chang matam da makhoina di ai je adult yawe na loi khalle ba adult yawe na ai di phibam murti wang saw to bo phibam ti yawe da adult yawe kai lam dai na hai India da loi ngai amba moina hai engon da hai Korea dai na tro Thailand dai na tro Philippines na tro na hoi adai di India dai na hai India gi kai state dai na hai adu Manipur na hai ba adi ayam na di Manipur je khangam thi khangju khang hai di khara pi pa imale bak ne ba adu bu aina sumaina hai international platform da Manipur na hai palam ba ju harau yam nei sa sida ko aduga sumaina pan ba sida ai je aham di pretend yaw mane adu bu makhoina ai gi hai nung do film muti du yengura ko sidadi hai di jam pak ti chana roina hai je tin da mu hondo khibne ba tin hai je 16 above amadi 21 below du ne ba aduna ai je isa ga e ju chana da ba ta mokhoi age to di ahal laman ahan nga tani yaw to je ana isa da ju aki bam phawe hai di ahan ma mar tu da ina yaw ba tar ga di ka bang ngam dra na adu ka bang ngam ba ko aina saina chang ma sida ha ma teenage ki categories da ije round ge thoe teenage ki round thok pa sida mokhoi ma mang te teenage ne hajar ga ju ko aina di hasil o hen ba ta hasil o hen ba sida mokhoi ki crowd sing loi ngai hai di who is that na hai da mi ga India have the reaction jam phajagi wow loi na hai da aina thok ma tan sida adu ga jury sing na ju nok fe tor ga ije dum hai sada confidence se nem thar ban tar ga ju ko ahan gi mam mak yawe na hai ki ram tar ga ju mokhoi gi reaction gi crowd sing reaction of the sa je confidence pra boost ogi ba dar so aina title je phangna ba je honor khibne category ta simbri sang bode han pretend changin natra aduga scale up tor kan da tin da tholeba azai da kitang controversial oidra khoina di pretend da budi hai winner title je pretend di pini haiba adubu nang na atai activities nung taw matam da subtitle phang matam da nang je tin gi sau ta yaw na haireba adu mokhai tin kamuna di ai je dum pretend ne khan bai tare pretend ne khan da as kai suk tawre da kai suk khan de da nang di pretend yawe haiba ai je dum khalle ba ai jo pretend da warangani na adu tin da yaw matam da ai je ham ngai adu moi su loi ngai ha tare loi ka yeng nei ba adu ka matam da mu pretend thok pa da kai su angang na taw ha da angang khan tok pa da adu sa subtitle lau thok matam da ai ming je pan da second su da su pale amu third su da palak ba da hai di mokhoi crowd sing reaction amadi mokhoi gi mean yaw ba contestant ga reaction ju yeng do ai di sa da yam nungai ge ta ada subtitle meam se moi khan bi se comment to kudam maroina okay best photogenic ada photogenic si tari ne na best avant-garde dress ki matana sa hai like no ko adagi best catwalk si tari ni moi khasi de comment khal best photogenic haba award ase haji nangna mogi photographer na photo ka bakte ni photographer mutam nang kamaina dress handle dawi amai nang dress ga chana ba tare dress na phajaba taraga ju mi duna dress to handle daw ngam draga di dress tuga loina na mi thi do ne ba asmaina dress ga punna mi ju ani mak se pa ka ni da phajar mi do asi je photo je mari thona ka photo je ahum thona ka ba tare aham traditional le formal duga avant-garde duga le ahum thoni yeng pandam ta phajaba mi do adu do best photogenic ne khan doine aduga best catwalk ai di chat pai do le chat pai da ju hai nang chat pa chum ma ga ju ko nang dress to hai di hai ba do ro Manipur gi traditional am hai ma tam kitang phallaga nupa ma na chatraga di thi do ne mo smaina nang kamaina dress handle to we do aduga best avant-garde ju best designer da jo mirang marung to bi ra hai ta ai best avant-garde ta gi ba dress e asi dress e ai di nang setok ma tam da am phaja ba do hai ta smaina to kan ja
ꯐꯪꯗꯣꯏꯅꯦ ꯁꯤꯒꯤ ꯁꯕꯇꯥꯏꯇꯜꯁꯤꯡꯁꯦ ꯁꯦ ꯍꯦꯠ ꯒꯤꯌꯔꯒ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯉꯥꯜꯂꯤꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯑꯥꯎꯠꯐꯤꯠꯅꯤ ꯑꯇꯥꯌꯔꯁꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤ ꯄꯥꯛꯅ ꯍꯦꯛꯇ ꯎꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯁꯤꯒꯤ ꯌꯨꯅꯤꯛꯅꯦꯁꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯆꯅꯦꯁ ꯑꯣꯐ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯖꯕ ꯗ꯭ꯔꯦꯁꯀꯤ ꯐꯖꯕꯁꯦ ꯃꯆꯨ ꯃꯃꯦꯟꯗꯨ ꯇꯧꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯤ ꯑꯗꯨꯋꯥꯏꯗ ꯀꯃꯥꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯀꯦꯕ ꯃꯣꯏꯅ ꯑꯇꯣꯞꯄ ꯂꯝꯒꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯀꯥ ꯊꯦꯠꯄ ꯅꯨꯡꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯐꯤꯅꯗꯪꯅ ꯁꯦꯝꯃꯛꯄꯗꯣ ꯐꯤꯅꯗꯪꯅ ꯑꯩꯒꯤ ꯐꯩꯖꯣꯝꯗ ꯑꯣꯏꯔꯁꯨ ꯐꯤꯅ ꯁꯦꯝꯃꯛꯄ ꯐꯤꯗꯨꯗ ꯃꯌꯦꯛꯇꯣ ꯍꯛꯑꯒ ꯌꯥꯝꯅ नाꯟꯅ ꯍꯥꯏꯇꯥꯔꯦ ꯐꯤꯗꯨꯁꯨ ꯌꯥꯟꯕ ꯃꯇꯝꯗ ꯍꯦꯠ ꯒꯤꯌꯔꯗ ꯑꯣꯏꯔꯁꯨ ꯍꯦꯠ ꯒꯤꯌꯔꯗꯁꯨ ꯐꯤꯅ ꯉꯥꯛꯇ ꯑꯣꯏꯅ ꯁꯦꯝꯃꯛꯄꯗꯣ ꯑꯩꯒꯤꯗ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯍꯥꯏꯗꯤ ꯗꯤꯖꯥꯏꯅꯔꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯁꯦ ꯃꯈꯣꯏꯅ ꯇꯥꯗ꯭ꯔꯤꯕ ꯂꯝꯅꯦꯕ ꯇꯥꯗ꯭ꯔꯤꯕ ꯂꯝꯗꯣ ꯑꯁꯨꯛ ꯄꯤꯛꯄ ꯂꯝꯁꯤꯗꯒꯤ ꯀꯃꯥꯏꯅ ꯗꯤꯖꯥꯏꯅꯔꯁꯦ ꯍꯩꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯦꯝꯃꯛꯏꯅꯣꯁꯦ ꯑꯉꯛꯄꯈꯩꯗꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯥꯕꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯅꯦꯁ ꯃꯅꯤꯄꯨꯔꯤ ꯏꯊꯣꯁ ꯁꯨꯝꯕꯒꯁꯤ ꯃꯄꯥꯟꯗꯒ ꯑꯦꯛꯁꯄꯣꯖ ꯇꯧꯕꯁꯤ ꯌꯨꯍꯦꯟꯕꯒꯤ ꯊ꯭ꯔꯨꯗ ꯇꯧꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯊ꯭ꯔꯨꯗ ꯈꯔ ꯈꯔ ꯎꯠꯄ ꯑꯃꯁꯨ ꯆꯪꯉꯤꯗꯅ ꯑꯕꯥꯟ ꯒꯥꯔꯗꯁꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯛꯑꯦꯅꯦ ꯕꯦꯁ ꯑꯕꯥꯟ ꯒꯥꯔꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕꯦꯁ ꯑꯕꯥꯟ ꯒꯥꯔꯗ ꯍꯥꯏꯁꯦ ꯍꯥꯏ ꯐꯦꯁꯟ ꯔꯥꯎꯟ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯦꯠꯅꯗꯕ ꯈꯤꯇꯪ ꯍꯥꯏ ꯐꯦꯁꯟ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯈꯔ ꯎꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯃꯆꯨꯗꯣ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯗ꯭ꯔꯦꯁ ꯀꯣꯗꯁꯦ ꯕ꯭ꯂꯨ ꯀꯂꯔ ꯄꯤꯔꯛꯑꯦ ꯕ꯭ꯂꯨ ꯀꯂꯔ ꯄꯤꯔꯛꯄꯁꯤꯗ ꯑꯩꯒꯤ ꯗꯤꯖꯥꯏꯅꯔ ꯇꯧꯔꯛꯈꯤꯕꯁꯦ ꯈꯤꯇꯪ ꯑꯩꯗꯤ ꯐꯤꯠꯅꯦꯁꯁꯨ ꯆꯪꯕꯅꯤꯅ ꯑꯦꯞꯁꯤꯡꯁꯦ ꯈꯔ ꯎꯍꯜꯂꯛꯑꯒ ꯄꯥꯝꯕꯣꯝꯁꯦ ꯈꯔ ꯎꯍꯜꯂꯒ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯕ ꯈꯣꯠꯄ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯁꯦꯠꯂꯛꯄ ꯃꯇꯝꯁꯤꯗ ꯗ꯭ꯔꯦꯁꯁꯦ ꯃꯣꯏꯒꯤꯁꯨ ꯗ꯭ꯔꯦꯁꯁꯦ ꯐꯖꯅ ꯃꯌꯥꯝ ꯇꯨꯔꯛꯑꯒꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯐꯤꯠꯅꯦꯁꯁꯦ ꯁꯥꯟꯅꯔꯛꯄ ꯁꯨꯃꯥꯏꯅ ꯕꯣꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯃꯇꯝꯗ ꯎꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯇꯨꯅ ꯐꯖꯕ ꯑꯇꯣꯞꯄ ꯗ꯭ꯔꯦꯁꯁꯤꯡꯅꯁꯨ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯔꯈꯩꯅꯁꯨ ꯐꯖꯅ ꯇꯨꯕꯤꯕ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯗꯤ ꯀꯅꯥꯝ ꯌꯥꯎꯗꯦꯅ ꯈꯜꯂꯒ ꯄꯤꯔꯛꯈꯤꯕꯅꯦ ꯁꯤꯒꯤ ꯇꯥꯏꯇꯜꯁꯦ ꯍꯤꯌꯔ ꯁ꯭ꯇꯥꯏꯂꯤꯡꯒꯤ ꯑꯗꯨꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯦꯀꯞꯀꯤ ꯁꯤꯒꯤꯁꯤꯗꯤ ꯀꯅꯥ ꯇꯧꯏ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯃꯈꯣꯏꯅ ꯇꯧꯏ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯋꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯑꯗꯣ ꯏꯁꯥꯒꯤ ꯁꯝꯁꯤ ꯌꯥꯝ ꯂꯨꯗ꯭ꯔꯗꯣ ꯁꯝꯁꯤ ꯐꯖꯕꯁꯤ ꯌꯥꯝ ꯐꯖꯩꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯝꯁꯤ ꯃꯣꯏꯅ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯕꯗꯣ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯏꯟ ꯇꯥꯔꯝꯁ ꯉꯁꯥꯏ ꯀꯅꯦꯛ ꯇꯧꯒꯦꯕ ꯃꯣꯏ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯁꯝꯁꯦ ꯌꯥꯝ ꯊꯤꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯩꯇꯕꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯨꯒ ꯃꯣꯏꯅ ꯇꯧꯔꯛꯏꯗꯨꯒ ꯌꯦꯁ ꯑꯗꯨꯕꯨ ꯍꯩꯇꯕ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯇꯥꯛꯑꯦ ꯑꯩꯅ ꯑꯗꯨꯝ ꯃꯣꯏꯅ ꯂꯥꯁꯇ ꯁꯦꯝꯕ ꯊꯣꯛꯇꯕꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯝꯁꯦꯠ ꯑꯗꯨꯝ ꯍꯥꯠꯆꯈ꯭ꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯋꯥꯕ꯭ꯔꯥ ꯃꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯕꯗꯧꯅ ꯍꯥꯏꯔꯤꯗꯨ ꯈꯤꯇꯪ ꯀꯔꯤꯒꯤꯅꯣ ꯀꯗꯥꯏꯗ ꯄꯥꯛ ꯐꯥꯎꯅꯗ꯭ꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯪꯂꯤꯁꯇ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯇꯣ ꯎꯠꯄꯗꯣ ꯐꯣꯇꯣ ꯎꯠꯂꯒꯁꯨ ꯃꯈꯣꯏꯅ ꯍꯤꯌꯔ ꯁ꯭ꯇꯥꯏꯂꯤꯁꯇꯣ ꯃꯤꯗꯣ ꯃꯊꯪꯒꯤ ꯇꯧꯔꯛꯄꯅꯤꯅ ꯑꯃꯗ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯑꯃꯗ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯝꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯅ ꯁꯪ ꯀꯛꯄ ꯃꯇꯝꯗꯁꯨ ꯁꯪ ꯀꯛꯄꯁꯦ ꯑꯃꯗ ꯁꯤꯟꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯩꯇꯕ ꯁꯪ ꯀꯛꯄꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯁꯤꯟꯈ꯭ꯔꯗꯤ ꯍꯩꯇꯕ ꯑꯩ ꯏꯁꯥꯗ ꯇꯧꯔꯤ ꯃꯤꯅ ꯅꯠꯇ꯭ꯔꯒꯗꯤ ꯍꯩꯇꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯁꯝꯆꯦꯠꯁꯦ ꯏꯁꯥꯅ ꯍꯥꯠꯆꯔꯒꯗꯤ ꯏꯁꯥꯅ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯇꯧꯍꯜꯂꯨꯔꯒꯅ ꯑꯃꯨꯛ ꯈꯤꯇꯪ ꯊꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯁꯕꯇꯥꯏꯇꯜꯁꯤꯗꯤ ꯃꯣꯏꯅ ꯔꯤꯖꯥꯞ ꯇꯧꯔ ꯊꯝꯈꯤꯕꯅꯦꯕ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯕ꯭ꯔꯥ ꯉꯥꯛꯇ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯨꯈꯟꯁꯦ ꯍꯥꯏꯗꯤ ꯐꯣꯇꯣꯖꯦꯅꯤꯛꯀꯤꯗꯤ ꯔꯤꯖꯥꯞ ꯊꯝꯈ꯭ꯔꯦꯀꯣ ꯐꯣꯇꯣꯖꯦꯅꯤꯛ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯣꯇꯣ ꯅꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏ ꯈꯟꯗꯣꯛꯈ꯭ꯔꯦ ꯀꯦꯠꯋꯥꯛ ꯅꯨꯃꯤꯠꯀꯤꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯖ ꯑꯞ ꯏꯟꯇꯔꯚꯤꯌꯨ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯅꯤ ꯃꯥꯔꯀꯤꯡ ꯑꯣꯀꯦ ꯁꯤꯁꯇꯦꯝꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯆꯠꯄ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯅꯨꯃꯤꯠꯀꯤ ꯆꯠꯄ ꯅꯨꯃꯤꯠꯇꯁꯨ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯚꯥꯟ ꯒꯥꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯗꯣꯏꯕ ꯁꯤ ꯈꯜꯂꯛꯇꯣꯏꯕ ꯌꯦꯡꯉꯀꯥꯟꯗꯨꯗꯩꯗ ꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯁꯕꯇꯥꯏꯇꯜꯁꯤ ꯐꯪꯕ ꯗꯦꯟ ꯋꯤꯟꯅꯔ ꯇꯥꯏꯇꯜꯒꯁꯤ ꯐꯪꯗꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯌꯣꯟꯕ ꯇꯥꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯒꯤ ꯑꯍꯥꯟꯕꯗꯕꯨꯗꯤ ꯄ꯭ꯔꯤꯇꯤꯟꯗ ꯌꯥꯎꯕꯅꯤꯅꯀꯣ ꯈꯤꯇꯪ ꯊꯥꯖꯕꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯆꯍꯤꯗꯨꯒ ꯆꯥꯟꯅꯅ ꯊꯣꯛꯄꯅꯤꯅ ꯑꯗꯨꯕꯨ ꯇꯤꯟ ꯑꯦꯖꯇ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯁꯦ ꯊꯥꯖꯕꯗꯤ ꯈꯤꯇꯪꯗꯤ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯖꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯉꯝꯃꯦꯗꯣ ꯑꯗꯨꯕꯨ ꯊꯥꯖꯕ ꯍꯟꯊꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯉꯝꯅꯤꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏ ꯇꯧꯔꯤꯁꯦ ꯑꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯏꯅꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯁꯤ ꯉꯝꯅꯕ ꯄꯨꯔꯛꯏꯅꯤ ꯑꯗꯨꯅ ꯇꯨꯡꯗꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯌꯥꯝ ꯌꯦꯡꯉꯛꯏꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯣꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯍꯩꯗꯣ ꯉꯥꯏꯔꯤꯅꯦꯕ ꯃꯣꯏꯅ ꯆꯥꯒꯦꯅ ꯑꯗꯨ ꯃꯍꯩꯗꯣ ꯉꯥꯏꯕꯅꯤꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒꯀꯣ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯁꯕ ꯇꯥꯏꯇꯜ ꯃꯇꯝ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯕꯕꯥꯅ ꯍꯔꯥꯎꯈꯤ ꯌꯥꯝꯅꯀꯣ ꯑꯗ ꯑꯇꯩꯒꯤ ꯋꯤꯟꯅꯔ ꯇꯥꯏꯇꯜꯁꯨ ꯐꯪꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯈꯜꯂꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯅ ꯑꯦꯋꯥꯔꯗ ꯄꯥꯏꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥꯡꯉ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯏꯁꯥꯃꯛꯁꯦ ꯌꯥꯝ ꯄ꯭ꯔꯥꯎꯠ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯁꯨ ꯏꯔꯥꯡ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯦꯕ ꯏꯁꯥꯗꯁꯨ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯣꯏꯔꯁꯨ ꯑꯗꯣ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯕꯕꯥ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯀꯅꯥ ꯆꯠꯃꯤꯟꯅꯩ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯒ ꯑꯩꯒꯤ ꯁꯔ ꯑꯣꯖꯥ ꯁꯔ ꯔꯥꯀꯦꯁ ꯁꯨꯃꯥꯏꯊꯦꯝꯗꯒ ꯆꯠꯃꯤꯟꯅꯩ ꯄꯨꯟꯅ ꯃꯤ ꯑꯍꯨꯝ ꯆꯠꯃꯤꯟꯅꯔꯦꯀꯣ ꯕꯕꯥꯗꯤ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯨꯝ ꯅꯛꯅꯔꯒ ꯑꯥꯗ ꯂꯩꯔꯦꯕ ꯑꯗꯨꯗ ꯕꯕꯥꯅ ꯑꯦꯠ ꯗꯦꯠ ꯚꯦꯔꯤ ꯃꯣꯃꯦꯟꯠ ꯑꯗꯨꯗ ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯄꯥꯎꯁꯤ ꯑꯃꯨꯛ ꯃꯃꯥꯅ ꯇꯝꯕ ꯃꯇꯝꯗꯗꯤ ꯏꯃꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯛꯄ ꯄꯟꯊꯧ ꯄꯂꯦꯝ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯅ ꯇꯧꯕ ꯃꯇꯝꯗ ꯍꯔꯥꯎꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯃꯍꯩ ꯑꯃ ꯐꯪꯕ ꯃꯇꯝꯗꯗꯤ ꯂꯣꯏ ꯍꯔꯥꯎꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯍꯔꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ
ꯆꯪꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯆꯪꯕ ꯇꯥꯔꯒꯁꯨ ꯀꯩꯅꯣꯝꯃꯗꯤ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯅꯥꯀꯟ ꯊꯝꯃꯒ ꯁꯤꯒꯤ ꯃꯍꯩꯗꯣ ꯑꯣꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦ ꯌꯨꯍꯦꯟꯕꯒꯤ ꯂꯩꯐꯝꯁꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯗꯥꯏꯗꯅꯣ ꯕꯕꯥ ꯏꯃꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯄꯣꯛꯑꯦ ꯑꯗꯨ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯊꯧꯅꯥꯎꯖꯝ ꯒꯣꯄꯦꯁ꯭ꯋꯔ ꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯣꯛ ꯍꯥꯏꯗꯤ ꯄꯂꯦꯝꯒꯤ ꯃꯤꯡꯅꯀꯣ ꯊꯧꯅꯥꯎꯖꯝ ꯄꯗꯃꯅꯤ ꯗꯦꯕꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯏ ꯑꯩꯅ ꯑꯇꯣꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯤꯡꯗꯨꯅ ꯊꯧꯅꯥꯎꯖꯝ ꯂꯁꯃꯤ ꯗꯦꯕꯤ ꯑꯗꯨ ꯑꯩꯁꯦ ꯋꯥꯡꯈꯩꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥ ꯀꯅꯥꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯈꯔ ꯄꯤꯁꯦꯕ ꯀꯅꯥ ꯀꯅꯥꯁꯤ ꯄꯤꯅꯤꯡꯉꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯎꯗꯅꯗꯤ ꯐꯅꯌꯥꯝ ꯍꯩꯔꯨꯕ ꯇꯥꯔꯒꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯖꯤꯝ ꯇ꯭ꯔꯦꯅꯔ ꯁꯔ ꯉꯥꯟꯊꯣꯏꯕ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯗꯦꯜ ꯇꯥꯛꯄꯤꯈꯤꯕ ꯁꯤꯒꯤ ꯃꯣꯗꯦꯜ ꯂꯝꯁꯤꯗ ꯄꯨꯁꯜꯂꯛꯈꯤꯕ ꯁꯔ ꯔꯥꯀꯦꯁ ꯊꯣꯡꯃꯥꯏꯊꯦꯝ ꯑꯃꯗꯤ ꯁꯔ ꯉꯥꯟꯊꯣꯏꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯔ ꯉꯥꯟꯊꯣꯏꯅ ꯂꯩꯇꯕ ꯃꯇꯝꯗ ꯖꯤꯝꯗꯨꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯅꯔ ꯑꯇꯣꯞꯄꯁꯤꯡ ꯁꯔ ꯔꯥꯖꯦꯁ ꯍꯣꯏ ꯁꯔ ꯁꯥꯟꯇꯣꯁ ꯍꯣꯏꯅꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯚꯥꯏ ꯍꯣꯠꯅꯕ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯚꯥꯏ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯇꯧꯔꯕꯅꯤ ꯈꯣꯠꯇꯧꯔꯕꯅꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯌꯦ ꯀꯤꯌꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯧꯒꯠꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯁꯥꯗ ꯀꯣꯟꯐꯤꯗꯦꯟꯁꯇꯨ ꯋꯥꯡꯍꯟꯈꯤꯌꯦ ꯃꯈꯣꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯉꯝꯈꯤꯕꯅꯦꯅ ꯊꯥꯖꯩ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤꯗꯃꯛꯇꯅꯦ ꯂꯦꯞꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯃꯣꯏꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯈꯜꯒꯤ ꯌꯥꯝꯅ ꯑꯦꯅꯣꯃꯁ ꯑꯣꯏꯕ ꯀꯝꯄꯅꯤ ꯄꯤꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯐꯝꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯧꯅ ꯈꯪꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯏꯗꯣ ꯌꯨꯍꯦꯟꯕ ꯑꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯆꯠꯄꯗꯨꯗꯒꯤ ꯍꯧꯔꯒ ꯀꯣꯂꯥꯂꯝꯄꯨꯔꯗ ꯃꯂꯦꯁꯤꯌꯥꯗ ꯆꯠꯂꯛꯄꯗꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯏꯠ ꯏꯟꯚꯣꯜቭꯁ ꯃꯅꯤ ꯏꯟꯀꯔꯠ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯃꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯣꯛꯄꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯅꯥꯏ ꯑꯣꯏꯅ ꯄꯨꯊꯣꯛꯄ꯭ꯔꯥ ꯃꯣꯏꯅ ꯀꯔꯤ ꯀꯔꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯏ ꯑꯩꯁꯦ ꯗ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯁ꯭ꯄꯣꯟꯁꯔꯁꯦ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯆꯠꯄ ꯃꯇꯝ ꯑꯇꯩꯒꯤꯗꯤ ꯏꯁꯥꯁꯦ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯕꯕꯥ ꯃꯃꯥ ꯉꯥꯛꯇ ꯄꯨꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯋꯥꯠꯅꯔꯤꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯇꯩ ꯄꯤ ꯍꯥꯏꯕ ꯈꯣꯠꯄꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯣꯏꯕꯅꯤꯅ ꯏꯁꯥꯅ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯉꯥꯛꯇ ꯇꯧꯖꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯥꯏꯇꯜꯁꯤ ꯐꯪꯉ ꯃꯇꯨꯡꯗꯗꯤ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯤꯟꯕꯤꯔꯤꯕꯁꯦ ꯗꯕꯜ ꯏꯚꯦꯟꯠ ꯃꯦꯅꯦꯖꯃꯦꯟꯠ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯦꯁꯥꯏꯟꯃꯦꯟꯠ ꯄꯤꯔꯤ ꯀꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤꯟꯅꯔꯤ ꯌꯨꯍꯦꯟꯕꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯅ ꯍꯥꯏꯗꯤ ꯅꯪꯅ ꯇꯥꯏꯇꯜꯁꯦ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯀꯥꯔꯦꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯇꯥꯏꯇꯜ ꯑꯗꯨꯅ ꯅꯪꯒꯤ ꯇꯥꯏꯇꯜ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯈꯥ ꯇꯥꯔꯤꯕ ꯌꯨꯠꯁꯤꯡ ꯅꯪꯒꯤ ꯆꯤꯆꯦ ꯅꯪꯒꯤ ꯃꯊꯛ ꯊꯥꯕꯗ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯆꯤꯆꯦ ꯅꯪꯒꯤ ꯕ꯭ꯔꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯤꯒꯤ ꯇꯥꯏꯇꯜꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯁꯦ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯃꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯇꯥꯏꯇꯜꯁꯦ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯗꯅ when you come back to your motherland home state ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯅꯤ ꯀꯅꯥꯅ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯔꯛꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯔꯣꯝꯒꯤ ꯑꯣꯏꯔꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨ ꯑꯩꯒꯤ ꯖꯤꯝꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯦ ꯃꯈꯣꯏꯁꯨ ꯑꯗꯨꯒ ꯁꯔ ꯔꯥꯀꯦꯁ ꯊꯣꯡꯃꯥꯏꯊꯦꯝ ꯃꯈꯣꯏꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯐꯦꯁꯟ ꯁꯣꯁꯥꯏꯇꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯐꯦꯁꯟ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯍꯥꯛꯁꯤꯅ ꯃꯣꯗꯦꯂꯤꯡꯒꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯩꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯗꯣꯏꯅꯦꯕ ꯃꯍꯥꯛꯅ ꯇꯧꯔꯒ ꯁꯔ ꯔꯥꯀꯦꯁ ꯊꯣꯡꯃꯥꯏꯊꯦꯝꯁꯤ ꯃꯍꯥꯛꯁꯦ ꯃꯦꯝꯕꯔꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯈꯣꯏꯁꯤꯡ ꯇꯧꯔꯒ ꯑꯩꯁꯦ ꯊꯥꯖꯤꯟꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯐꯦꯁꯤꯂꯤꯇꯦꯁꯟꯁꯦ ꯑꯩꯒꯤ ꯖꯤꯝ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯋꯤꯁꯟ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯔꯤꯠꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯍꯥꯏꯅ ꯍꯥꯏꯗꯤ ꯀꯣꯆꯤꯡ ꯇꯧꯋꯦ ꯁꯤ ꯀꯣꯡꯕꯁꯤꯗ ꯑꯁꯤꯅꯁꯨ ꯇꯧꯕꯤꯈꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯦ ꯀꯃꯥꯏꯅ ꯐꯦꯁꯤꯂꯤꯇꯦꯁꯟꯁꯦ ꯇꯧꯏ ꯅꯣꯏ ꯍꯦꯔꯤꯇꯦꯖ ꯁ꯭ꯀꯨꯜꯁꯤ ꯌꯥꯝ ꯑꯐꯕ ꯁ꯭ꯀꯨꯜ ꯌꯥꯝ ꯔꯤꯄ꯭ꯌꯨꯇꯦꯠ ꯁ꯭ꯀꯨꯜ ꯑꯃꯅꯦꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯥꯏꯇꯜꯒ ꯐꯪꯉ ꯂꯥꯛꯄꯁꯦ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯕꯨ ꯑꯣꯏꯁꯅꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯇ꯭ꯔꯕꯨ ꯑꯣꯏꯁꯅꯨ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯇ꯭ꯔꯒꯩꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯨ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯌꯥꯝꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯍꯔꯥꯎꯒꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯂꯩꯔꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝ ꯂꯩꯔꯤ ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒꯥꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯪꯉꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔꯀꯥꯟꯁꯤꯗꯤ ꯑꯩꯅ ꯇꯧꯖꯅꯤꯡꯕ ꯑꯩ ꯁꯤꯃꯗꯤ ꯇꯧꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯠꯇ꯭ꯔꯒ ꯁꯨꯝꯕꯁꯦ ꯑꯅꯧꯕ ꯄꯣꯠ ꯈꯔ ꯑꯩ ꯃꯤꯠꯌꯦꯡ ꯊꯝꯃꯀꯥꯟꯗ ꯀꯔꯤꯗꯤ ꯈꯜꯂꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ ꯑꯩꯁꯦ ꯁꯤꯒꯤ ꯇꯥꯏꯇꯜ ꯐꯪꯗ꯭ꯔꯤꯀꯥꯟꯗꯒꯤꯁꯨꯀꯣ ꯑꯍꯥꯟꯕꯗ ꯐꯤꯠꯅꯦꯁꯀꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯑꯩꯅ ꯈꯣꯡꯗꯥꯈꯤꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯧꯔꯒ ꯑꯩꯒꯤ ꯌꯪꯒꯔ ꯌꯨꯠꯁꯤꯡꯁꯦ ꯑꯩ ꯏꯁꯥꯃꯛ ꯅꯣꯏꯔꯛꯈꯤꯕꯅꯤꯅ ꯅꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯟꯊꯍꯟꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥ ꯑꯦꯀꯥꯎꯟꯁꯤꯗꯀꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯪꯉꯛꯑꯦ ꯀꯃꯥꯏꯅ ꯍꯟꯊꯩꯅꯣ ꯈꯣꯠꯂꯛꯏꯅꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯗꯣꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄꯗꯣ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯐꯪꯗ꯭ꯔꯒꯗꯤ ꯌꯥꯝ ꯄꯥꯛ ꯇꯥꯒꯟꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯋꯦꯠꯇꯣ ꯍꯟꯊꯔꯝꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯇꯥꯕꯤꯔꯣꯏꯕ ꯃꯈꯣꯏꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯇꯜꯁꯨ ꯐꯪꯉꯕꯅꯤꯅ
ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯉꯥꯡꯈꯩꯁꯦ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯂꯧꯁꯤꯟꯕꯤꯅꯤꯅ ꯍꯥꯏꯗꯤ ꯍꯥꯏꯕꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯁꯤꯗꯒꯤ ꯑꯩꯕꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯏꯟꯁꯄꯥꯏꯔꯦꯁꯟ ꯂꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯗꯥꯏꯠ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯁꯥꯟꯅꯕꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯂꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯌꯥꯎꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯑꯗꯨꯒ ꯑꯔꯣꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯑꯣꯏꯒꯦꯔꯥꯀꯣ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯥꯔꯕ ꯕ꯭ꯔꯗꯔꯁꯤꯡ ꯑꯃꯗꯤ ꯁꯤꯁꯇꯔꯁꯤꯡꯁꯨ ꯃꯣꯗꯦꯂꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯆꯪꯅꯤꯡꯒꯦꯔꯥ ꯑꯃꯗꯤ ꯐꯤꯠꯅꯦꯁ ꯏꯟꯗꯁꯇ꯭ꯔꯤꯁꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯏꯔꯁꯨ ꯍꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯆꯥꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯀꯥꯔꯕꯁꯦ ꯌꯥꯝꯅ ꯂꯣ ꯑꯣꯏꯍꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯛꯁꯦ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁ ꯅꯦꯝꯍꯜꯂꯦ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯥꯏꯌꯦ ꯑꯗꯨꯒ ꯃꯤꯠ ꯅꯨꯡ ꯑꯣꯏꯒꯦꯔꯥ ꯑꯌꯥꯝꯕꯀꯣ ꯑꯗꯨꯒ ꯁꯨꯒꯔ ꯁꯨꯛꯆꯥ ꯆꯥꯗ꯭ꯔꯦ ꯑꯣꯏꯜꯁꯨ ꯌꯥꯝ ꯁꯨꯛꯆꯥ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯍꯥꯏꯗꯤ ꯏꯟꯈꯠꯂꯛꯏꯕꯅꯀꯣ ꯁꯟꯗꯦꯗꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯊꯥꯎ ꯅꯨꯡꯁꯦ ꯈꯔ ꯆꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯗꯥꯏꯠꯁꯨ ꯌꯥꯝ ꯅꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯅꯣꯏꯔꯛꯄꯅꯤꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯏꯁꯥꯗ ꯀ꯭ꯔꯦꯚꯤꯡ ꯌꯥꯝ ꯂꯩꯌꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯀꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯥꯕ ꯐꯪꯕ ꯃꯇꯝꯗꯗꯤ ꯏꯇꯅ ꯆꯥꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯆꯥꯕꯗꯣ ꯑꯗꯨꯅ ꯆꯥꯕꯁꯤꯒ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯁꯤꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯗꯣꯏꯅꯦꯕ ꯑꯗꯨ ꯑꯦꯔꯤꯌꯥꯗꯨꯗꯅꯤ ꯑꯗꯨꯅ ꯕꯤꯌꯔꯁꯤꯡꯅꯁꯨ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯑꯗ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕꯤꯔꯝꯒꯅꯤ ꯆꯥꯕꯁꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯔꯒ ꯆꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯦ ꯍꯛꯆꯥꯡꯁꯤ ꯐꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯦ ꯑꯗꯩ ꯂꯣꯏꯁꯤꯜꯂꯛꯄ ꯇꯟꯖꯥꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯂꯥꯛꯅꯤꯡꯉꯤꯁꯤꯅ ꯃꯔꯨꯑꯣꯏꯅ ꯇꯥꯏꯇꯜ ꯑꯃ ꯐꯪꯉꯦ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕ꯭ꯌꯨꯇꯤ ꯐꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯟꯕ ꯑꯗꯒꯤ ꯐꯦꯁꯟ ꯁꯣꯁ ꯃꯌꯥꯝ ꯁꯤꯟꯕ ꯈꯣꯠꯄ ꯑꯗꯣ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯗꯤ ꯑꯍꯜ ꯑꯣꯏꯕꯗꯤ ꯂꯣꯏ ꯁꯔꯨꯛ ꯌꯥꯅꯕ ꯉꯥꯛꯇꯅꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯏꯇꯜ ꯐꯪꯈꯤꯕꯁꯤꯡꯗꯣ ꯑꯣꯐ ꯇ꯭ꯔꯦꯛ ꯑꯣꯏꯗꯅ ꯃꯥꯁꯤ ꯃꯥꯏ ꯐ꯭ꯌꯨꯆꯔꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯗꯨ ꯃꯤꯁꯤ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯑꯗꯨ ꯁꯨꯝꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯌꯥꯝ ꯊꯣꯛꯀꯜꯂꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯔꯤ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯃꯣꯗꯦꯂꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯊꯥꯏꯅꯉꯥꯏꯗꯗꯤ ꯈꯟꯅꯔꯝꯕꯁꯦ ꯍꯥꯏꯗꯤ ꯖꯁ ꯍꯥꯏꯗꯤ ꯃꯣꯏ ꯏꯔꯥꯡ ꯅꯨꯡ ꯐꯂꯥꯗ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯈꯔ ꯁꯦꯠꯆꯜꯂꯒ ꯀꯦꯕ ꯈꯣꯠꯄꯗ ꯈꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯆꯪꯗ ꯌꯥꯔꯝꯗꯕꯗꯤ ꯑꯩꯅ ꯑꯁꯦꯡꯕ ꯆꯪꯉꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤꯀꯣ ꯂꯥꯏꯔꯤꯛ ꯆꯪꯗꯕ ꯌꯥꯗꯦ ꯁ꯭ꯇꯗꯤꯁ ꯅꯨꯡ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏ ꯅꯨꯡ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯅꯪꯁꯦ ꯑꯦꯕ꯭ꯔꯤ ꯑꯦꯁꯄꯦꯛꯇ ꯌꯦꯡꯉꯛꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯁꯨꯃꯥꯏꯅ ꯐꯪꯗꯣꯛꯈ ꯇꯥꯔꯒꯁꯨꯀꯣ ꯐꯪꯗꯣꯛꯏꯅ ꯂꯩꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯌꯨꯠꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯌꯥꯏ ꯑꯃ ꯁ꯭ꯇꯗꯤꯁꯇꯨ ꯑꯣꯏꯔꯁꯨꯀꯣ ꯅꯪꯅ ꯍꯣꯠꯅꯕꯁꯦ ꯀꯃꯥꯏꯅ ꯍꯣꯠꯅꯕ ꯇꯥꯏꯌꯦꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯇꯥꯏꯇꯜ ꯐꯪꯉꯛꯄꯁꯦ ꯇꯥꯏꯇꯜ ꯐꯪꯉꯛꯄ ꯃꯇꯝꯁꯤꯗꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ 10 ꯊꯥꯗꯧꯔꯕꯅꯤ나 10 ꯕꯣꯔꯗꯁꯦ ꯊꯥꯗꯧꯔꯕꯅꯤ나 ꯑꯩꯒꯤ ꯇꯥꯏꯇꯜꯁꯦ ꯐꯪꯉꯦꯅ ꯂꯩꯊꯣꯛꯇꯕꯤꯗꯀꯣ ꯑꯩꯅ ꯀꯃꯥꯏꯅ ꯄ꯭ꯔꯨꯐ ꯇꯧꯅꯤꯗ ꯑꯩꯒꯤ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯃꯃꯥ ꯕꯕꯥꯗ ꯑꯣꯏꯔꯁꯨꯀꯣ ꯀꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ 10 ꯕꯣꯔꯗ ꯊꯥꯔꯛꯄꯁꯤꯗ ꯑꯩꯒꯤ ꯇꯥꯏꯇꯜ ꯐꯪꯉꯦꯅ ꯂꯩꯊꯣꯛꯇꯕꯤꯗ ꯑꯩꯁꯦ ꯍꯣꯠꯅꯔꯒ ꯀꯟꯅꯀꯣ 10ꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯒ ꯃꯣꯗꯦꯂꯤꯡ ꯇꯧꯔꯒꯗꯤ ꯂꯥꯏꯔꯤꯛꯇ ꯃꯥꯡꯉꯦ ꯍꯥꯏꯕꯁꯦ ꯂꯥꯟꯕꯅꯤ ꯃꯣꯗꯦꯂꯤꯡ ꯇꯧꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯄꯨꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯕꯤꯡ ꯑ ꯃꯣꯗꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯄ꯭ꯔꯦ ꯑꯦꯀꯥꯎꯟ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯡꯕ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯋꯥꯔꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯉꯛꯏꯅꯤ ꯌꯥꯝ ꯅꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯗꯣ ꯆꯠꯀꯗꯕ ꯂꯝꯕꯤꯗꯤ ꯂꯣꯡ ꯋꯦ ꯇꯨ ꯒꯣ ꯆꯠꯇꯧꯔꯤꯗꯅ ꯑꯗꯣ ꯃꯔꯛꯁꯤꯗꯩꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯣ ꯐꯦꯃꯤꯂꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠꯁꯦ ꯃꯔꯨꯑꯣꯏꯅ ꯅꯪ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯑꯗꯨꯝ ꯆꯠꯄꯁꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯔꯣꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯍꯟꯅꯤꯡꯕ ꯍꯌꯦꯡ ꯀꯩꯅꯣꯝꯃ ꯖꯣꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯗꯅ ꯏꯆꯥꯗꯨ ꯗꯥꯛꯇꯔ ꯑꯣꯏꯌꯦ ꯄꯥꯏꯂꯠ ꯑꯣꯏꯌꯦ ꯀ ꯍꯥꯏꯕꯁꯤꯁꯨ ꯄꯦꯔꯦꯟꯁꯇꯤ ꯌꯥꯝ ꯄꯥꯝꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯁꯦ ꯃꯣꯗꯦꯂꯤꯡ ꯆꯪꯕ ꯃꯇꯝꯁꯦ ꯄꯦꯔꯦꯟꯁꯀꯤ ꯁꯞꯄꯣꯔꯠꯁꯦ ꯐꯨꯜ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯣꯗꯦꯂꯤꯡ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯨꯠꯁꯤꯡꯗ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁꯀꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯕꯗꯒꯤ ꯃꯣꯗꯦꯂꯤꯡ ꯇꯧꯕ ꯐꯪꯈꯤꯗꯕ ꯍꯧꯖꯤꯛ ꯖꯣꯕ ꯑꯣꯏꯔꯣ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯖꯣꯕ ꯇꯧꯕ ꯑꯣꯏꯔꯒꯁꯨꯀꯣ ꯃꯣꯗꯦꯂꯤꯡ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁꯀꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯄꯦꯔꯦꯟꯁꯀꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯇꯧꯕ ꯉꯝꯃꯣꯏꯕ ꯀꯩꯁꯨ ꯁꯤ ꯃꯣꯗꯦꯂꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯦꯔꯦꯟꯁ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯥꯝꯃꯤꯅꯤ ꯑꯉꯥꯡꯅ ꯊꯕꯛ ꯑꯆꯧꯕ ꯇꯧꯕ ꯄꯥꯝꯃꯤꯅꯤ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯑꯩꯒꯤ ꯃꯣꯗꯦꯂꯤꯡꯁꯦ ꯇꯧꯍꯟꯈ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃꯗꯤ ꯇꯥꯏꯇꯜꯁꯦ ꯄꯤꯍꯟꯈ꯭ꯔꯕꯅꯤꯅꯀꯣ ꯑꯩꯅ ꯑꯃꯨꯛ ꯃꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯑꯆꯧꯕ ꯑꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯄꯥꯏꯂꯣꯠ ꯑꯣꯏꯅꯤꯡꯉꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯖꯣꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯄꯥꯏꯂꯣꯠ ꯑꯣꯏꯕꯤꯔꯒ ꯃꯈꯣꯏꯅ ꯑꯩ ꯁꯤꯗ ꯇꯧꯈꯤꯕꯗ ꯆꯪꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯍꯟꯖꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯍꯥꯏ ꯅꯨꯡꯁꯤꯕꯒꯤ ꯇꯥꯝꯗꯨꯗꯩꯗ ꯑꯩ ꯌꯥꯝ ꯐꯖꯩ ꯋꯥꯈꯜꯂꯣꯟꯗꯣ ꯑꯅꯛꯄꯗ ꯀꯔꯤ ꯇꯧꯒꯗꯧ ꯂꯩ ꯀꯔꯤ ꯄ꯭ꯔꯦꯛꯇꯤꯁ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁ ꯀꯔꯤ ꯇꯧꯕ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯁ꯭ꯇꯗꯤꯁꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯛꯑꯒꯁꯨꯀꯣ
ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯄꯥꯡ ꯐꯪꯗꯕꯅꯤꯅ ꯄ꯭ꯔꯦꯁꯔꯗꯣ ꯁ꯭ꯇꯗꯤꯁ ꯔꯣꯝꯗꯁꯨ ꯂꯥꯛꯄ ꯑꯩꯅ ꯐꯤꯠꯅꯦꯁꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯁꯦ ꯁꯥꯟꯅꯕꯁꯨ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯕꯅꯤ ꯍꯣꯏ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯗꯤ ꯌꯥꯔꯛꯇꯕꯅꯤꯅ ꯃꯣꯗꯦꯂꯤꯡꯁꯦ ꯈꯤꯇꯪꯈꯛ ꯍꯥꯏꯗꯤ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯈꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯅꯠꯇꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯗꯤꯁ ꯁꯣꯏ ꯍꯥꯟꯅ ꯇꯧꯔꯒ ꯁ꯭ꯇꯗꯤꯁꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯣꯗꯦꯂꯤꯡꯗ ꯑꯃꯨꯛ 12 ꯂꯣꯏꯔꯒ ꯑꯩꯁꯦ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯆꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯊꯣꯛꯀꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯐꯪꯉ ꯃꯇꯨꯡꯗꯗꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯒꯤ ꯀꯔꯤꯒꯤ ꯂꯥꯏꯟ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯂꯩ ꯑꯗꯩ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯑꯗꯒꯤ ꯐꯤꯆꯔ ꯐꯤꯂꯝꯁꯤꯡ ꯅꯝꯃꯤ ꯑꯗꯒꯤ ꯄ꯭ꯔꯗꯛ ꯃꯣꯗꯦꯜ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯂꯥꯛꯄ ꯈꯣꯠꯄ ꯀꯩ ꯂꯥꯛꯄ ꯂꯩ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯕꯥꯅꯗꯤ ꯑꯩꯁꯦ ꯁ꯭ꯇꯗꯤꯁꯇꯅ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 10 ꯊꯥꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯤ 10ꯁꯤꯅ ꯃꯔꯨꯅꯦꯕ 10ꯁꯤꯗ ꯂꯩꯍꯧꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯗꯣꯏꯅꯦ 10ꯁꯤꯗ ꯍꯦꯟꯒꯠꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯐꯅ ꯈꯟꯈꯤꯗꯣꯏꯅꯦ ꯁꯨꯃꯥꯏꯅ 10ꯁꯤꯗ ꯍꯦꯟꯅ ꯍꯣꯠꯅꯔꯒꯀꯣ 10ꯒꯤ ꯃꯇꯨꯡꯗ ꯂꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯆꯣꯀꯦ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯂꯥꯛꯇꯤ ꯂꯥꯛꯄ꯭ꯔꯥ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯁꯤ ꯀꯨꯝꯕꯤꯌꯨ ꯁꯤ ꯇꯧ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯆꯣꯀꯦ ꯍꯥꯏꯗꯤ ꯍꯣꯕꯤꯁꯁꯦ ꯀꯔꯤ ꯂꯩꯒꯦ ꯌꯨꯍꯦꯟꯕꯒꯤ ꯑꯩꯒꯤ ꯍꯣꯕꯤꯁꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤꯊꯤꯡ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯑꯣꯏꯔꯁꯨ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯄꯣꯊꯥꯕꯁꯤ ꯂꯦꯖꯔ ꯇꯥꯏꯝꯗꯤ ꯀꯃꯥꯏꯅ ꯄꯣꯊꯥꯏ ꯂꯦꯖꯔ ꯇꯥꯏꯝ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯁꯤꯗ ꯖꯤꯝ ꯑꯣꯏꯅ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯑꯩ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯗ꯭ꯔꯣ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯤꯅꯦꯃꯥ ꯐꯤꯂꯝ ꯌꯦꯡꯗꯦ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯥꯛ ꯂꯩꯅꯗꯦ ꯃꯇꯝꯁꯨ ꯐꯪꯗꯕꯅꯤꯅ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯃꯣꯗꯦꯜ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯦꯛꯇ ꯐꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯪꯈꯤꯕ ꯑꯗꯨ ꯐꯪꯉꯦ ꯑꯗꯨ ꯇꯥꯏꯇꯜ ꯐꯪꯉꯦ ꯇꯧꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯗꯣ ꯏꯁꯥꯅꯒ ꯄꯥꯝꯖꯕ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯁꯤꯃꯗꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯥꯂꯨꯀꯥꯅꯟꯁꯦ ꯃꯍꯥꯛꯁꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯊꯣꯛꯈꯤꯕꯅꯦ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯊꯣꯛꯈꯤꯕꯅꯤꯅ ꯃꯍꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯅꯟꯁꯦ ꯃꯥꯁꯨ now he become one of the international figures ko adumai oirabani why not follow up da Yuhenba laedana adumai nungai hobby su khange so ko ma anu sana basida yam hene pung lupe na habdo anu sima sunda tharanu larik sim soin biranu na pami ba hek phangena honari basing se phangba ngamna na honabadani adu sebi ma punna mating pangsunu mung manungna marum apangna walbuja singla loina magna mating pangbibu oisunu mai papu oiro onanuna maturi almost losile Yuhenba adu wari su phanam sare one to one talk show ibani sigi program sigi mai mari chat siboiba wari wahang mai amange adu wahang mai amdui pakum Yuhenba ni am phase pir ko sem nungai amna interactive way am interesting way am nungai adu losile patanjani bior sing sing asi Yuhenba ga aiga wari sana basi he hawdagi loiba loira patanjas bo tabi yengbiri ado aroibada ai yorsing gi mafam dina STB gi ado manipur miam den do you have any comment kari no hiding ba kari le aina hiding baze hauji koina hari inkhalak yu miam je hari ima ba singna masai macha singje kai tawning gi je thitopira ko makoina laita da hari ama tawre tuition da thabi le tabari kitang doi ju sanabagi time je khandok pira ko mahang tawning singje khandok piraga asida su parents sing support tawbiba sumaina modeling da orga ju support tawbiba gym nung je angang ne haina thadaba tawdaba ta kitang doi ju kitang light nu ju sana hanbiba aduga adu huji inkhalik le sing je ko discipline jam naiba consistency dedication amaga loina na nanga pami bu thabak adu su puning changat to honinge aduga ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄꯤꯗꯕ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯎꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯏꯃꯥꯡ ISTVꯒꯤ ꯖꯒꯥꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯅ ꯁꯤ ꯌꯧꯕ ꯉꯝꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄꯤꯗꯅ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕꯁꯤꯡꯗꯣ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ISTVꯒꯤ ꯈꯨꯠꯊꯥꯡꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯝꯕ ꯉꯝꯖꯔꯤꯕꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯍꯟꯕꯤꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯇꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯄꯤꯌꯔꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯀꯟꯅ